Arambai News Guwahati da Mithelongi pau tawriba singbu ihan hanbu maktada chingangbam Suzitrani na kurumjari. Hojing asigi samlappa mariba pau sing lobirase. Ngarang Nomaizing Numid Lakipur Kendragi Kaptanpur Part 1 Chingdong Lekaida Community Coordination Committee Assamgi Mifam Ahaibam Harimanigi Yumda Ningombam Madan Babu na Mifamapu Amadi Pinen Babuna Special Guest Oiduna Mitay Amadi Mitay Pangal Punna Chatminaduna Tabak Oina Utlasi Habagi Mifam Pamki Mifamgi Ahan Bathoramda Handakta Manipuri Saitya Parisat Assamna Inglisini Kulhundoi Oina Mana Pirakraba K. Kirmohan Mishra, Ningombam Manihar, social activist Tokchom Bishonatpo, Lengyan Piyanduna, Ikaikumnapo Utke. Aduga W. Hari Mohan, Krishna Mohan, Sinam Guna Mohan, Fayaz Chaudhuri, Nazir Ahmed Chaudhuri, Jabungbam Sanahanbi, Tongauzam Tonsing, Ahibam Harimani Nachingba, Wangangloi Singna, Mana Panglakiba, Ozasingbu, Tagat Pongdoki, Amadi, Mitay Pangal Punna. Minanaba committee asibu Assam da lairiba mitei pangalgi marumakuk oibasingna mateng pangbiyu haizaki mana phanglakraba ojasing amadi social activist singda ikai khomnaba utpagi khudongchaba pibibagi damak president Ningombam Ranjitna thagatpa phongdorakhi tungdasu sahityagi lamda hena mateng pangba oirasanu haina convener Konthaujam Navachandrana thadorakpa cherol amana phongdorakli My family Milal Kusamnaraga Chathariba, Mitay Mayek Tamba Diploma course, Paring Nine Chatharakpa du, Ngasidi, second semester class Chathari, Loyana, Haukiba January Thadagi, Tamba Haukiba Diploma course Asi, first semester Parikya Pangtuktuna, Ngasidi, semester class, My Fagi, Poilapul da Laiba, study center da offline Amadi online, Animakta Punna, Mahairoi Humpumukna, Sarukyaduna Tamle. Hauzik Anuba Bateski class Haunabagi Sem Saba Loire, Kanagumba Tamningba Lairagadi, Maifagi Center Inchas, Wahengbam Surendra Amadi Seram Herazitka, Pau Paunabiu Haina, Maifagi Secretary General Tampak Mayum Salaudina, Kangalakli. Ministry of Home Affairs na Central Armed Police Force CAPF ki Constable General Duty GD Lobagi Parikya Thabada Regional Loan Tarahundoida Thaba Yaragani Haina Lauthorakibabu Maifana Haraunungaiba Fongdorakli. Maruina Sangvidhangi Nipan Suba Sedulda Chalaba Loan Manipuri Loan na Pangpham Thokpa Hakadu India Lengakna Bibirakpani Masigidamak Hena Thagatpa Fongdorakibaga Loinana Manipurgi Inner Permitki MP Union Minister Rajkumar Ranjan Amadi Rajyavagi MP Lesemba Sanajauba Anigi Mapamdasu Ngamkai Litana Tagatpa Fongdorakli. Asumna Assam dasu Manipuri Lonasi Assam Lengakna Masak Khangbiba Regional Language Ama Oihanbinaba Hotnabada Mateng Pangbiu Haina MP Anigi Mafamda Maifana Nolukna Ningsingzari Haina President Thangzam Brozenna Fongdorakli. Panbayai Hindi Amadi English Kaloinana examination asigi question paper regional loan Tarahundoi Haibadi Assamese, Bengali, Gujarati, Marathi, Malayalam, Kannada, Tamil, Telugu, Uriya, Urdu, Punjabi, Manipuri Amadi Konkani Londa Mathang Chahi English Ngini Kunmarigi January Amadagi Thava Yaragani. Prime Minister Narendra Modi ki lamjing makhada Union Home Minister Amit Shah gi initiative ta puari oihoragadaba warip asi laukibani. Nakalamromda Manipur ki Chief Minister N. Birena CAPF ki examination da Manipuri loan yauna regional loan sing da parikya thabagi ayaba pibirakibagi dama kendra lengak tasu thagatpa fongdorakre. Adubu matang asida panjaningba amadi loan gi phangadoriba khudong chaba si Manipur amadi Manipur gi mapanda khundariba Manipuri singna karamba mayekta phangadoribano haibasini. Haukiba Thangzanumit Manipuri Language Protection Coordination Committee MLPCC na Sinlangduna Khuman Club Lakipurda Mifam Ama Pangthokre. Mifam aduda Deputy Secretary to Government of Assam Education Department na MLPCC bu April 18 da Secretary Education Department ki Office Chamber Janata Bhavan da Mitei Manipuri Mayek na School da Larik Tambagi Matang da Khana Nainabagi Mifam Amada Saruk Yanaba Khangalakre. Khana Yarabamatung Moroiba Warip Amoina Komandagi Bitay Mayek Tamhanaba Department Katanasi Hiraki.
ꯃꯤꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯦ.ꯑꯦꯟ. ꯆꯥꯟꯕꯨ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯍꯟꯗꯛꯇ ꯈꯜꯂꯛꯄꯗ MLPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥ ꯏꯪ 2019ꯒꯤ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯏꯝꯐꯥꯜꯗ ꯃꯆꯨ ꯇꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯤꯡꯒꯤ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯔꯥꯖꯁꯊꯥꯟꯗꯒꯤ ꯅꯟꯗꯤꯅꯤ ꯒꯨꯞꯇꯅ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥ ꯏꯪ 2019ꯒꯤ ꯂꯨꯍꯨꯞ ꯎꯞꯈꯤ꯫ ꯆꯍꯤ 19 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯃꯤꯁ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯤꯁ ꯏꯟꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯃꯤ ꯇꯥꯈꯤꯕꯗꯤ ꯄ꯭ꯔꯤꯌꯪꯀꯥ ꯆꯣꯄ꯭ꯔꯥ ꯑꯃꯗꯤ ꯔꯇꯟ ꯇꯇꯥꯅꯤ ꯍꯥꯏꯈꯤ꯫ ꯔꯇꯟ ꯇꯇꯥ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯪꯀꯥ ꯆꯣꯄ꯭ꯔꯥꯅ ꯌꯥꯝꯅꯃꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯟꯗꯤꯌꯟ ꯃꯤꯂꯤꯌꯟ ꯀꯌꯥꯗ ꯊꯋꯥꯏ ꯍꯥꯞꯂꯗꯨꯅ ꯃꯤꯁ ꯋꯥꯔꯜꯒꯤ ꯇꯥꯏꯇꯜ ꯂꯧꯈꯤ꯫ ꯅꯟꯗꯤꯅꯤꯅ ꯆꯍꯤ 10 ꯈꯛꯇꯪ ꯁꯨꯔꯤꯉꯩꯗꯒꯤ ꯃꯤꯁ ꯏꯟꯗꯤꯌꯥ ꯄꯦꯖꯦꯟꯇ ꯀꯝꯄꯤꯠ ꯇꯧꯅꯤꯡꯕꯒꯤ ꯃꯪꯗꯨꯅ ꯂꯥꯛꯈꯤꯁꯨ ꯍꯥꯏꯈꯤ꯫ ꯅꯟꯗꯤꯅꯤ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯑꯥꯔꯕ ꯏꯃꯤꯔꯦꯠꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁ ꯋꯥꯔꯜꯗ ꯀꯣꯟꯇꯦꯁꯀꯤ 64 ꯁꯨꯕ ꯏꯗꯤꯁꯟꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯟꯗꯤꯅꯤ ꯒꯨꯞꯇ ꯕꯤꯖꯤꯅꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯐꯥꯔꯁꯠ ꯔꯅꯔ ꯑꯞꯅ ꯗꯦꯜꯍꯤꯒꯤ ꯁ꯭ꯔꯦꯌꯥ ꯄꯣꯟꯖꯥꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯅꯥꯎꯖꯝ ꯁ꯭ꯇ꯭ꯔꯦꯂꯥ ꯂꯨꯋꯥꯡꯅ ꯁꯦꯀꯦꯟꯗ ꯔꯅꯔ ꯑꯞ ꯇꯥꯔꯛꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯛꯍꯦꯟꯕꯤ ꯑꯃꯅ ꯁꯦꯀꯦꯟꯗ ꯔꯅꯔ ꯑꯞ ꯇꯥꯔꯛꯈꯤꯕꯁꯤꯁꯨ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ, ꯄꯨꯋꯥꯔꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇ꯭ꯔꯦꯂꯥ ꯂꯨꯋꯥꯡ ꯏꯝꯐꯥꯜꯒꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯕꯗꯤ ꯃꯨꯝꯕꯥꯏꯒꯤ ꯋꯥꯡꯃꯗ ꯍꯟꯗꯛꯅ ꯄꯦꯖꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯂꯦꯟ ꯑꯇꯤꯡꯕꯤꯗ ꯂꯩꯕ ꯁꯤꯟꯂꯣꯟ ꯀ꯭ꯂꯕ ꯍꯤꯜ ꯘꯥꯠ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯀꯝꯄꯤꯇꯤꯁꯟ ꯏꯪ 2019 ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯧꯁꯤꯡꯒꯤꯗ ꯑꯣꯏꯕ ꯃꯤꯑꯣꯏ 15ꯅ ꯁꯥꯕ ꯇꯤꯝ 4ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯂꯝꯂꯦꯟ ꯑꯇꯤꯡꯕꯤ ꯍꯤꯜ ꯘꯥꯠꯅ ꯐꯥꯔꯁꯠ, ꯁꯥꯃꯨ ꯄꯨꯟꯕꯤ ꯒꯨꯂꯥꯔ ꯊꯣꯜꯅ ꯁꯦꯀꯦꯟꯗ, ꯂꯣꯏꯅꯅ ꯂꯛꯈꯤꯄꯨꯔ ꯑꯃꯗꯤ ꯈꯨꯅꯤꯡꯊꯦꯛ ꯀꯝꯔꯪꯒ ꯈꯥꯅ ꯊꯔꯗ ꯖꯣꯏꯟꯠ ꯋꯤꯅꯔ ꯇꯥꯈꯤ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯇꯤꯝꯁꯤꯡ ꯑꯁꯤꯗ ꯁꯦꯜꯒꯤ ꯃꯅꯥꯁꯨ ꯄꯤꯈꯤ꯫ ꯊꯣꯉꯥꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ, ꯖꯤꯔꯤ ꯀꯣꯂꯦꯖ, ꯆꯥꯟꯗꯝ ꯃꯦꯝꯆꯧꯕꯤ ꯗꯦꯕꯤ, ꯏꯅꯨꯡꯉꯥꯟꯕ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤ, ꯖꯤꯔꯤꯕꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯏꯟꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯑꯦꯜ ꯔꯟꯖꯟ ꯃꯩꯇꯩ, ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯖꯖ, ꯌꯣꯒꯥꯁꯟ ꯁ꯭ꯄꯣꯔꯠꯁ ꯃꯍꯩ ꯈꯨꯂꯦꯟ ꯖꯤꯔꯤꯕꯥꯝ ꯑꯍꯨꯝꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯖꯖ ꯑꯣꯏꯈꯤ꯫ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯚꯥꯔꯠ ꯔꯠꯅ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯒꯤ 152 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯗ ꯀꯁꯥꯔ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯍꯥꯎꯔꯣꯡꯕꯝ ꯕꯁꯟꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯎꯔꯣꯡꯕꯝ ꯑꯣꯡꯕꯤ ꯃꯅꯤꯃꯂꯥꯗ ꯑꯝꯕꯦꯗꯀꯔ ꯁꯦꯛꯈꯛ ꯔꯠꯅ ꯑꯦꯋꯥꯔꯗ ꯏꯪ 2019 ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯍꯥꯎꯔꯣꯡꯕꯝ ꯕꯁꯟꯇꯅ ꯄꯨꯡ ꯑꯃꯗꯤ ꯍꯥꯎꯔꯣꯡꯕꯝ ꯑꯣꯡꯕꯤ ꯃꯅꯤꯃꯂꯥꯅ ꯖꯒꯣꯏꯒꯤ ꯂꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯀꯜꯆꯔꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯁꯤꯕꯨ ꯁꯛ ꯈꯪꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯅꯥ ꯑꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯅꯤ ꯑꯁꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯏꯠꯈꯣꯂꯥ ꯁꯤꯜꯆꯔꯒꯤ ꯃꯊꯪꯁꯤꯠꯅ HOD ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯐꯣꯡꯕ ꯃꯤꯐꯝꯗ ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯃꯍꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯑꯦꯛꯁ-MLA ꯖꯤꯔꯤꯕꯥꯝ ꯑꯁꯥꯡꯕꯝ ꯕꯤꯔꯦꯟꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯑꯥꯝꯁꯨꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯥꯏꯈꯣꯝ ꯀꯣꯝꯂꯥꯀꯥꯟꯇꯅ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯒꯦꯁꯠ, F. ꯑꯍꯃꯗ ꯆꯤꯌꯔꯃꯦꯟ ꯃꯂꯥ ꯖꯤꯔꯤꯕꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯠ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯨꯆꯧ ꯋꯥꯏꯈꯣꯝꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 15 ꯁꯖꯤꯕꯨꯒꯤ 25ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯎꯆꯥꯊꯣꯟ ꯃꯨꯇꯨꯝ ꯗꯦꯕꯦꯟ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ 90ꯃꯨꯛꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯁꯔꯩ ꯋꯥꯁꯛ ꯄꯔꯩꯍꯟꯕꯒꯤ ꯊꯧꯔꯝ ꯂꯨꯕꯁꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯁꯥꯌꯣꯟꯕ ꯈꯨꯃꯟꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯡꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯏꯕ A.K. ꯁꯦꯔꯥꯝꯒꯤ ꯋꯥꯔꯤꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯤꯒꯣꯡꯂꯩ ꯉꯔꯥꯡ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕ, ꯀꯟꯚꯦꯅꯔ, ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯦꯜꯍꯤꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯗꯣꯛꯇꯔ ꯀꯃꯜ ꯂꯤꯇꯔꯦꯔꯤ ꯀꯝꯄ꯭ꯂꯦꯛꯁ, ꯂꯪꯊꯕꯥꯜ ꯀꯨꯟꯖ, ꯃꯌꯥꯏ ꯂꯩꯀꯥꯏ, ꯏꯝꯐꯥꯜꯗ ꯐꯣꯡꯈ꯭ꯔꯦ꯫
ꯊꯧꯔꯝ ꯑꯁꯤꯗ ꯂꯣꯡꯖꯝ ꯖꯌꯆꯟꯗ꯭ꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜ ꯅꯥꯎꯔꯦꯕꯝ ꯏꯟꯗ꯭ꯔꯃꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯔꯒ ꯄ꯭ꯔꯣꯐꯦꯁꯔ ꯍꯨꯏꯔꯦꯝ ꯕꯤꯍꯥꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯊꯧꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯈꯤ ꯋꯥꯔꯤ ꯃꯆꯥ ꯇꯔꯥꯒꯤ ꯑꯄꯨꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯈꯪꯒꯠꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯁꯛꯅꯥꯏꯔꯕ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯂꯧꯇꯣꯡꯕꯝ ꯗꯣꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁꯠ ꯅꯥꯎꯔꯦꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯄꯥꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯈꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯏꯕꯤ ꯆꯣꯡꯊꯥꯝ ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯑꯃꯗꯤ ꯔꯤꯇꯥ ꯊꯣꯛꯆꯣꯝꯅ A.K. ꯁꯦꯔꯥꯝꯅ ꯏꯕ ꯁꯩꯔꯦꯡꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯈꯤ A.K. ꯁꯦꯔꯥꯝ ꯀꯕꯤꯅꯤ ꯋꯥꯔꯤ ꯃꯆꯥ ꯏꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯍꯨꯏꯔꯦꯝ ꯇꯦꯝꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣꯕꯔꯇ ꯑꯦꯂꯥꯡꯕꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯏꯝꯐꯥꯜꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯈꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔ A.C. ꯅꯦꯇ꯭ꯔꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯒꯨꯋꯥꯍꯥꯇꯤ ꯁꯤꯇꯤꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯗꯤꯒꯟꯇ ꯕꯣꯔꯥ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯑꯁꯥꯝ ꯌꯥꯎꯅ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯀꯦꯁꯀꯤ ꯃꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 10,000 ꯍꯦꯟꯅ ꯐꯪꯈ꯭ꯔꯦ ꯕꯤꯍꯨꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛ ꯃꯔꯛꯁꯤꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯥꯂꯤꯒꯥꯎ ꯑꯦꯔꯤꯌꯥꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯃꯈꯥ ꯑꯁꯥꯝꯒꯤ ꯒꯣꯜꯄꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯔꯤꯁꯅꯥꯏꯗ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯃꯗꯒꯤ ꯄꯣꯛꯈꯥꯏꯅꯕꯒꯤ ꯃꯆꯥꯛ ꯀꯌꯥ ꯐꯪꯈ꯭ꯔꯦ ꯒꯦꯂꯦꯇꯤꯟ ꯁ꯭ꯇꯤꯛ 1,153 ꯑꯃꯗꯤ ꯗꯤꯇꯣꯅꯦꯇꯔ 1,059 ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤ KIA ꯂꯤꯗꯔꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗꯒꯤ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯆꯌꯣꯜ ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯔꯤꯜ 18ꯇꯒꯤ 22 ꯐꯥꯎꯕ ꯊꯤꯡꯖꯤꯜꯂꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯃꯟꯕꯗꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯊꯤꯡꯖꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ RSS ꯂꯨꯆꯤꯡꯕ ꯔꯥꯖꯦꯁ ꯀꯨꯟꯇꯦꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ ꯄꯥꯜꯂꯛꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠ ꯀꯥꯕꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯀꯣꯔꯠ ꯑꯃꯅ ꯄꯔꯃꯅꯦꯟꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯤꯈ꯭ꯔꯦ ꯀꯔꯅꯥꯇꯀꯥꯒꯤ ꯁꯤꯅꯤꯌꯔ BJP ꯂꯨꯆꯤꯡꯕ V.S. ꯌꯦꯗꯨꯔꯞꯄꯥꯅ ꯂꯛꯁꯃꯟ ꯁꯋꯥꯗꯤ ꯑꯃꯗꯤ ꯖꯒꯗꯤꯁ ꯁꯇꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ BJP ꯊꯥꯗꯣꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯆꯪꯈꯤꯕ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯀꯟꯅ ꯋꯥꯔꯧꯕ ꯐꯣꯡꯗꯣꯔꯛꯂꯤ AAPꯀꯤ ꯂꯨꯆꯤꯡꯕ ꯃꯅꯤꯁ ꯁꯤꯁꯣꯗꯤꯌꯥꯒꯤ ꯃꯊꯪ ꯍꯟꯗꯛꯅ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ CBIꯅ ꯗꯦꯜꯂꯤꯒꯤ CM ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯕꯨ ꯗꯦꯜꯂꯤ ꯑꯦꯛꯁꯥꯏꯖ ꯄꯣꯂꯤꯁꯤ ꯀꯦꯁꯇ CBI ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔꯁ ꯀꯣꯟꯐꯔꯦꯟꯁ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ 13 ꯁꯨꯕ ꯚꯤꯖꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ ꯈꯥ ꯅꯣꯡꯆꯨꯞ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯨꯁꯇꯤꯌꯥ ꯇꯥꯎꯟꯗ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯙꯥꯀꯥꯗ ꯍꯧꯈꯤꯕ ꯆꯍꯤ 59 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯅ ꯑꯣꯏꯈꯤ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 90.4 ꯌꯧꯈꯤ ꯄꯟꯕ ꯌꯥꯏ ꯏꯪ 1965ꯗ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 92 ꯌꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯁꯨꯗꯥꯟꯗ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯄꯥꯋꯔ ꯄꯥꯏꯁꯤꯟꯅꯕꯒꯤ ꯂꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯛꯍꯟꯈ꯭ꯔꯦ ꯂꯥꯟ ꯑꯁꯤꯗ ꯁꯤꯚꯤꯂꯤꯌꯟ 50 ꯍꯦꯟꯅ ꯁꯤꯕꯇ ꯅꯠꯇꯅ 700 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯁꯨꯗꯥꯟꯒꯤ ꯀꯣꯅꯨꯡ ꯈꯥꯔꯇꯨꯟꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯥꯏꯔꯛꯂꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯗꯨꯕꯥꯏꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯃꯒꯤ 3ꯁꯨꯕ ꯃꯊꯣꯜꯗ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 13 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ 9ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯖꯔꯃꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ 3 ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯦꯇꯣꯃꯤꯛ ꯑꯦꯅꯔꯖꯤꯗ ꯆꯥꯎꯅ ꯁꯦꯟꯊꯪ kaya ꯊꯥꯗꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯖꯔꯃꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯖ ꯐꯨꯝꯖꯤꯟꯈꯤ ꯄꯔꯁꯣꯅꯦल ꯗꯤꯚꯥꯏꯁꯦꯁꯇ ꯇꯤꯛꯇꯣꯛ ꯕꯦꯟ ꯇꯧꯕꯒꯤ ꯑꯥꯏꯟ ꯄꯥꯁ ꯇꯧꯕ ꯌꯨꯑꯦꯁꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯦꯠ ꯃꯣꯟꯇꯥꯅꯥꯅ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯏꯪꯅ ꯇꯞꯅ ꯄꯥꯜꯂꯤꯕ ꯖꯄꯥꯟꯗ ꯍꯟꯗꯛ ꯃꯔꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯇꯣꯏꯅ ꯆꯠꯊꯕ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ ꯖꯄꯥꯅꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯨꯃꯤꯌꯣ ꯀꯤꯁꯤꯗ
ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯋꯥꯀꯥꯋꯥꯃꯥ ꯁꯤꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯀꯤꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯊꯣꯛꯍꯧꯈꯤꯗꯦ, ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫